ngasi nungdaram phongkiba tongan tongan machi phongsingi maruiba I pausing khongacharakanda mayamda share tawjagi ahanba pau ama oina mayamda pijagi nupigi phi thongdaba photo thagaluba WhatsApp group local fuck lilong areas ki admin sangjarakadabani MMWO nupigi phi thongdaba photo thagaluba local fuck lilong areas WhatsApp group ki admin MMW or Sangjarakadabani Haina Manipur Muslim Welfare Organization MMW Ogi Sirona Kangalakli MMW Ogi Sirol Amanahai Tha Sigi Taragamari Taragamangara WhatsApp group phone number 7975499728 Asina create Tauba group Asigi admina phone number 8974789184 WhatsApp group Asida Lilong Turen Kuldagi Nupi Angang Lairaba Nupa Mana Yeripok Sangam Dabidagi Mark Kangnaba Nupi Amabu video call da Wari Sharaga Nupi Eduki Fi Tongdaba Saktam video record Lahoraga WhatsApp group Ashida Taturakle Serul Asinahai Hiramasiga Mari Lenana Cyber Crime Amadi Mari Lenaba Authority na Asigumba WhatsApp group Asiki admin Amadi video call record Lauriba Lilong Turen Kulda Leba Mara Lairaba Nupa Shibu Atuba Matamda Fagat Piraga Lugoeba Sirak Pinaba Mari Lenaba Authority Miyang Singsinjari Asigumba WhatsApp group Asi create Tauraba Crime Thoknaba Siliba admin Amadi group Asi create Tauriba WhatsApp account holders loop Asida Numit Humni Manung Sangjarataba Tarabadi loop Ashina Tumina Laitokloi Asigumba Todok Sing Nalingeda Yade Kanganaba Asigumba crime Makhatana Toktanaba Lainga CSO Sing Amadi Miyana Punna Honamina Si Haidiaba Palmusu Nazifong Kiba Chifong Sing Fonari Makasa Trakpoina Top Maruiba Pau Amana Yumthong Kungo Humdoi Botter Marfugamari BJP Tadulaga Congress the Songshin Kre Hairok the Land Bank Ama Sembali Okendro Nasi Kuntrago Humdoi Hairok ACG Manung Sanaleba Hairok Part 2 Litan Makong Singol Thong Wang Mamadi Ingau Loki Apunwa polling Oiriba polling station number 33 by 36 the Leba Yumthong Kungo Humdogi Botter Marfugamari Special Contractor and Bimol Galoinana Indian National Congress INC da Songshin Kre Matam Sangna Hairok BJP ki Lusingba Oiriba Thoksom Radeshamga Satminaramlaba Matung Ngasina BJP Tadoktuna Moirang Them Okendrogi Lusing Makada Maki Wakalon Biyeng Sanba Hairok Kendragi Tungi Vision Bu Thazaduna INC European Hari M Okendro Nahai Hairok the Land Bank Ama M Ebotombi Memorial Charitable Trust ki Lamjing Makada Sambali Hairiba Land Bank asi Khara Nungai Yefaba Imung Singna Khara Sotaraba Imungda Lau Sangam Amamam Piraga Khara da Oirabusu Awa Pokok Nabo Honabagi Numit Ama Taurokigani Numit Aduda Mahakpu Nungsibiba Miyoi Kayam Yamna Leibage Haibadu Manipur Miyamna Hairoki Miyamna Kudam Sangdam Oibiyu Hainasu Fungdoki Atopa Pawamana State Singda COVID Katsunaba Satna Kanglon Ngakna Satnaba Amasum Kanglon Tugaibasing Haksina Launaba Poktak Pikre Maharashtra, Punjab, Gujarat, MP, Chhattisgarh, West Bengal, Telangana, amasum Jammu and Kashmir gi Chief Secretary Singa loinana pangthokpa awang bathaki yengsin mifam amada Cabinet Secretary Rajiv Gaubana mayai tangba laukre Raija Singh UT Singh asida active case lot wangna natragana haukiba sayol ama asida anoba case singi masing hengalakpagi report tawrakhi video conferencing ki khutangna pangthokiba COVID management amasum response ki lalong yengsinanaba amasum khananaba mifam ase kendragi health secretary DGICMR Niti Ayog empowered group members sing amasum Graha Mantrirai ki mihut sing loinana Raija Singh amadi UT Singh ki chief secretary sing amasum makok thongba health professional sing na saruyaki Maharashtra Kerala Punjab Karnataka Tamil Nadu amasum Gujarat ta haukiba pungkun ga mari asida anauba case sing wang khalakpa uba phangkhre anauba case lising nipan ga sahum ga kunthra ga humdoi ga loinana Maharashtra na khwaidagi wangba report tawrakli masigi matungda haukiba pungkun ga mari da Kerala da case lising ahum ga satruk ka humdra ga mathoi amarongda Punjab ta anauba case satruk ka kun ga nithoi report tawrakre haukiba sayol ani asida Maharashtra na February 10 ga mari da lising kunthra ga mari ga samri ga nipu ga mapan oirambadagi hauji lising
64,910 ꯑꯣꯏꯗꯨꯅ ꯑꯦꯛꯇꯤꯚ ꯀꯦꯁꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯦ ꯍꯥꯏꯕ ꯎꯕ ꯐꯪꯈꯤ꯫ ꯑꯅꯧꯕ ꯀꯦꯁꯁꯤꯡ ꯋꯥꯡꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯖꯤꯂꯥꯁꯤꯡ ꯄꯣꯖꯤꯇꯤꯚꯤꯇꯤꯒꯤ ꯃꯑꯣꯡꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯔꯤꯕ ꯇꯦꯁ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯐꯤꯚꯝ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯌꯥꯎꯕ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖ꯭ꯌ ꯑꯃꯗ ꯌꯨꯇꯤ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯄꯥꯛ ꯁꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯔꯥꯖ꯭ꯌꯁꯤꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯃꯁꯨꯡ ꯀꯣꯚꯤꯗ ꯀꯦꯁꯁꯤꯡ ꯍꯟꯗꯛ ꯋꯥꯡꯈꯠꯂꯛꯂꯤꯕꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯅ ꯐꯥꯏꯟ ꯊꯤꯍꯟꯗꯨꯅ ꯑꯃꯗꯤ ꯆꯂꯥꯟꯁꯤꯡ ꯁꯥꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯅ ꯐꯥꯏꯟ ꯊꯤꯍꯟꯗꯨꯅ ꯑꯃꯗꯤ ꯆꯂꯥꯟꯁꯤꯡ ꯀꯛꯇꯨꯅ ꯀꯣꯚꯤꯗꯀ ꯆꯨꯅꯕ ꯆꯠꯅ ꯂꯣꯟꯆꯠ ꯉꯥꯛꯅ ꯆꯠꯅꯍꯟꯕ, ꯗꯤꯁꯇ꯭ꯔꯤꯛꯠ ꯀꯂꯦꯛꯇꯔꯁꯤꯡꯒ ꯂꯣꯏꯅꯅ ꯁꯔꯚꯤꯂꯦꯟꯁ ꯑꯃꯁꯨꯡ ꯀꯟꯇꯦꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯕ ꯑꯃꯁꯨꯡ MOH, FW ꯑꯃꯁꯨꯡ MHAꯅ ꯄꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯈꯥꯗ ꯂꯧꯈꯠꯂꯤꯕ ꯑꯇꯣꯞꯄ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯅ ꯃꯊꯪꯒꯤ ꯐꯦꯖ ꯌꯧꯔꯛꯄꯁꯤꯗ ꯀꯣꯚꯤꯗꯀ ꯆꯨꯅꯕ ꯆꯠꯅ ꯂꯣꯟꯆꯠ ꯊꯧꯒꯠꯇꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯅꯤꯡꯊꯤꯖꯅ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯥꯏꯊꯣꯛꯄ ꯇꯧꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛꯅ ꯆꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯈꯤ꯫ ꯑꯍꯦꯟꯕ ꯄꯥꯎ ꯌꯥꯎꯕꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯈꯠꯅ ꯆꯩꯅꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡꯗ ꯈꯠꯅ ꯆꯩꯅꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯗ ꯊꯧꯗꯣꯛ ꯑꯁꯤ ꯁꯤꯡꯖꯃꯩ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏ ꯄꯦꯅꯥꯈꯣꯡꯕꯝ ꯄꯔꯦꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ RK ꯈꯦꯁꯇꯔ ꯆꯍꯤ 13 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯙꯅꯁꯅꯥ ꯀꯧꯏ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 15ꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝ ꯑꯅꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯈꯦꯁꯇꯔꯕꯨ ꯃꯌꯨꯝꯗ ꯐꯨꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯂꯣꯡꯖꯝ ꯔꯥꯀꯦꯁ ꯑꯦꯂꯥꯏꯁ ꯉꯧꯕ ꯆꯍꯤ 94 ꯑꯄꯣꯛꯄ ꯑꯆꯧꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯈꯠꯅ ꯆꯩꯅꯕꯗ ꯔꯥꯀꯦꯁꯅ ꯗꯕꯜ ꯕꯦꯔꯦꯜꯅ ꯀꯥꯞꯊꯣꯔꯛꯄꯗ RK ꯈꯦꯁꯇꯔꯒꯤ ꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯂꯩꯈꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 8 ꯑꯃꯁꯨ ꯁꯣꯛꯈꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯄꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯇꯨꯅ ꯇꯟꯈꯥꯏꯈꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯔꯥꯀꯦꯁꯀꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯇ ꯅꯠꯇꯅ ꯌꯨꯝ 3 ꯑꯃꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯚꯦꯟ ꯑꯃꯁꯨ ꯃꯩ ꯊꯥꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯉꯁꯤ ꯀꯣꯚꯤꯗ-19 ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯝꯒꯦ꯫ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯅꯝꯕꯔ 340 ꯉꯁꯤ ꯄꯨꯡ 5 ꯐꯥꯎꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯇ ꯄꯨꯟꯅ ꯃꯤꯑꯣꯏ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ ꯃꯤꯑꯣꯏ ꯁꯨꯞꯅꯒꯤ 2 ꯈꯛꯇꯪ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈꯤ꯫ ꯃꯤꯑꯣꯏ ꯑꯅꯤꯁꯤ ꯑꯃꯅ ꯅꯨꯄꯥꯅꯤ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡꯁꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯃ, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯑꯃꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯀꯣꯚꯤꯗ-19ꯅ ꯁꯤꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯑꯄꯨꯟꯕ ꯁꯤꯍꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯗꯤ 369 ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯀꯣꯚꯤꯗ-19ꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯐꯔꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯁꯤ ꯄꯨꯟꯅ ꯃꯤꯑꯣꯏ 12ꯅꯤ꯫ ꯃꯈꯣꯏꯁꯤꯡꯁꯤ CFFꯗꯒꯤ 7ꯅꯤ ꯑꯃꯁꯨꯡ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗꯒꯤ 4ꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯍꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯒꯤ ꯁꯨꯞꯅꯒꯤ 39 ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯇꯦꯠꯀꯤ ꯑꯣꯏꯕ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯇꯨꯅ 98.61% ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯖꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫